आकाशवाणी इम्फाल R.K. Gorani na pau pajari. Suspensions of operation through the United People's Front UPF amadi Kuki Nation Organization Keno gi mute Kangbuga Gre Mantrali mute singa wari sanaduna sugi matam sangdon ba khanekre hairi Lup ani asna thadrupa cherol amada wari sanaba duda sugi sana kanglon amadi makogi camp sing hongdo hongjini matang da kumna khaneki hairi Manipur ngasi mioi amata COVID-19 positive oikidre Raijik Haksel Vibhag ki paung matung ina ngasi mioi nipan test tawbada mioi amata COVID positive oikidabani haujuk active case taruk leidi Manipur da leiriba bank singda person with disabilities PWDs haibadi haksangi phiba mimana draba singna sangbada kudong satwa thengnare haiduna mase kohanabagi matangda State Commissioner for Person with Disabilities Waikom Biharina Suk Moto ko sama lakhotkre Rights of Person with Disabilities Act 1993 section marphuni thogi makhada commission asina case asi lakhotkibani madugi matungina Reserve Bank of India amadi Indian Bank Association na piba haksangi phibam mimanadraba singbo bank da sangma matamda pigadaba khudong saba sing ado ningthina ngangna chaneba Manipur da lairiba bank sing da khangan kre hairi Maru aina bank sing da physical infrastructure amadi digital banking platform sing ningthina thamduna PWD sing asina bank ka mai lena thabak tharomgi khudong saba sing phangangadabani hairi Karigumba makata na PWDs amad al oiraba mioi singna bank na sangma matamda khudong sadaba thengnarabadi State Commission for Person with Disabilities ta pau pibio hairi Thaubal jila gi wari liba association na senduna tentha haibung bamon mandapta numin ini sa tharakpa workshop kam demonstration kam wari liba ngasi loisin kre workshop aduda nupi ani yauna puna wari liba taramanga na saru yaki Rajya Sabha ngasi Carriers of Goods by Sea Bill sing kun manga pass tawkre bill asi hanagi lenamba Indian Carriers of Goods by Sea Act lising amaga samapan kun manga gi mahut silagani bill asina hi thangpham amadagi poche puthok posin tawboda tongan wasana kanglosin thamduna hena khudong chahalagani bill asi Lok Sabha dadi hanana pass tawkhrabani Uttarakhand ki Uttarkashi jila da ising ichak thokpadagi mioi manga laikhidre mioi humpu henbana thiba khangdana lairi Bharat Landmi NDRF SDRF amasung district administration gi mioi singna mi kanba madi tengmang pibigi thabak sathari haujuk phauda mioi chamaga yankai hena saphagada mafamda thangdokre Gangoti drasu mioi marphurom saphagada mafamda thangdokre hairi Mi kanbi thabak hena kansinaba Inspector General ani SP ahum DSP Taramatho emasung police personnel chahum lom sijinnari Isa wasi yanglaga district administration na manangna pa hospital sing mikup naum sing lainaba khangan kre Dr. Singh na chuti logba yahan khidre mi kanbam ni tengmang pibit changadaba MI-17 amasung Chinook helicopter sing sem saduna thamkre Mukhyamantri Pushkar Singh Dhamina ngasi isangno solaba darali khungang nongthaktagi yengsinkre Pradhan Mantri Narendra Modi ga Uttarakhand gi MP kharaga isaw asigi mari leinana kumna khanakre hairi Bharat amasung Russia gi Working Group on Modernization amadi Industrial Corporation gi tarama thoichaba mifamda leibak anina udyog amadi semilon gi lamda mari hena chasilhana bayana kre Mifam aduda leibak anina aluminium har railway transport ki matang yauna mining gi lamda tongan ba technology sing pithok pisin tawbuda tengbang nana ba khaneki Bharat ke National Security Advisor Ajit Doval na Russia gi makok thong official singa ngasi unaduna leibak ani ngak sel amadi security matangda tengbang pinana ba khanakre Russia dagi Bharat na thawleba gi damak leibak asige pothok singda America na tarif oina sada kunmanga hengalagan haina America gi Rashtrapati Donald Trump na phongdorkhaba matungda makoi singasi unakhibani Lupa lak kunmari gi mana lak thokriba mioi taruk yawna mawis mapan ngasi Chhattisgarh sarkar changjarakre Rajya Sarkar gi rehabilitation policy ki makhara changjarakraba mawising aduda lupa lising yankai gi senfam pikre hairi Amaromda Rajya asigi Bijapur jila da security force ko thoknabada mawis amasire kusukulai phangbangam kre ngasigi thakdok asi yauna sai asida ko thoknabada mawis sani kuntaret hat kre hairi pauloi jare